Manipur Top Trending News na tunga-tunga ba reliable source hindi lokot chirga mata-matam di oiba ipausing patok na kahanjari LPG gi mamal hengakre ngasi thawal gi session court building da NIA gi court ama hanglagani Manipur gi lagi yauna case taraga mari while sa tabahuragani BJP na nahasing mahangdawe aina AAP na marasi kre anawo DGP Mukesh Singha Kangkupi amasung senapati da sapna law and order gi matangda khotkadaba thabak sing khangkre khongjang jackson banaga rupi singda Assam Rifles na tear gas kapna puda kun chokle Native People Committee Manipur na Assam Rifles ki taong akan mamong yan dua kung lamdam sida haujik la loidi isa natuk jana ba amadi lepak kana ba sem sabat changi ake megan pau sandok na pijari kongjung junction ba naga lupi singda Assam Rifles na tear gas kapna puda kun chokle Native People Committee Manipur na Assam Rifles ki taong akan mamong yan dua kung local district ki Changshan Police Station konba Chobakul Manaki New Haven village da Nifu Assam Rifles ki post ama handakta Manipur lenga nga hangdokrakpagi mayakta yaning phong naga nupi singa makata na changsilakpa khongjangda AR personnel singa nupi khongjangwai singbo lakchinduna tangthaina ba nongtatta nongmai kapa yauna tear gas cell kyamrum kapagalina chai baidina pubada nupi kun chokle hai numit kharan gi mamangdagi hawduna New Haven khulgi kunja sing maru oina nupi singa makhogi khulda AR gi post ama thamlok ibasi village authority gi ayaba yaudi amasu lenga ki maiki gi mangjongdana khanghalamde haibagalina masida Assam Rifles ki post thamba yaroi lenga na security personnel sing deploy tawge haibasu state force na jaga AR na taba atopa central force oina thamgadabani hainasu akanwa khongjang chachilaki New Haven gi kunja singa ngarangsu lambi da tayar sing mamai thaduna amasung hingjenduna khongjang changsing thaba matong ngasi ningtilpung 3 minute kuncharom tarpada makata na demand asi takchinduna khongjang chachilakpada AR gi market gi tear gas cell kyamrum kapadana tana mamai round kun lomsu nongthok kaphi aduga khongjeloi dupi singbu lichai paiduna tana duna puraga tarkhaina ba honaki AR gi market gi akan bathabak chatharpadagi nakal ani gi marka chaung na muknaki toinana choklaba nupi sing local district hospital na pukatuna laikanaki makoi manungda nupi manga taruk lomdi aruwa philunda sokhi thado asibu local gi pungpung da leiba katho katamnaw long gi market gi akan momong da yaingda ba phongdoraki amaromda ha ong gi manungda aniraksuba oina domestic LPG gi mamal kilogram Taragamari dasmik ani lumba cylinder amada lupa pungamapan hengat hankre petrol amasung diesel gi mamalna mamang thadagi hawruduna liter de lupa taret paisa yangkhai gi changda hengat halak kharbani hari makhatar pada ngasi thawal gi Celsius court building da NI gi court ama hanglagani Manipur gi lagi yauna case Taragamari while chathaba hawragani Imphal East district ki district and session judge nithaujam lanlaimna NI gi special court asigi charge hoiragani May 2023 dagi Manipur da thok ibal lagi tamthirba thogok singi manungda manungdagi kharabu Manipur lenga na NI da khusin aduna while chathaba harpa phawba yarklabasu casting asigi trial di Manipur gi mapanda leiba NI gi special court ta tharpana thogok sing asigi victim amasung accused singda mayok nar pokudong sadam sing yengduna hayeng Thawal district ki habok leiba district and session judge Thawal gi building da NI gi special court ama hanglagani hayeng hangdokotariba National Investigation Agency ki court asigi matangda Pausi asina lenga ki law and legislative affairs department ki makha tongan thabakta prosecutor sing oiriba mioi singda hanglubada loisang asigi maike jigidi hayeng hangdokadari court asi exclusive special court Manipur haina khangnagani hangdokpagi thoramna loisang asina High Court of Manipur khusam naduna pangthokadabani hairi makha tarpada lamda masida hojik lan loidi kisa ngaktok sanaba amadi laipakana basem saba sangi RK Megan Myanmar dagi nauna sexual pakuki khulai paiba singna Maiti da landaduna misi mina thokan ba tathok sing yadan lairikli ba terakta nagat amuk landasan duna lepak si haujik tangkhong chairaba amaga unabada hananing ba phahan bagi film da lairikle lanpham da khulai pai ba masel hana sunaba chinaba haibadu karisu kaide adubu laibak tibidi khulai pai da micham farga politics da chinabagi nauna chatharpa thong sidi khwaidagi chawbu crime lamdam sida ingta popor pa haibasi India lenga ki ajobu thawdang lei adubu lamdam sida haujik la loiji isa nakthok janaba amadi laipa kanaba sem saba changi haina UNLF ki hargi chairman RK Megan phongorkhe wapumasi campaign to move freely in Manipur haiba thimda recycling malem hongamna anishuba phase ki oina Kashmir ki Manipur phawa chakadaba khongchat amaga mari lena maiba khul community hall da ngasi pangthokiba public gathering ki thoromda athoiba mithung oina saruk yartuna maakna phongdokibani tharomdu da maiba khul development committee ki president Irom Kumarna Thorum Mapu Manipur Human Rights Commission ki former acting chairperson Yambem Laba Amkil ki president Lorembam Ngandi amadi atai masak naiba kyana kanaba meeting la oki
asumna RK Megan makata na haibada mausadi kalu masih rimerta nungsi chamna amata oina himinarambadu kumja 2023 gi May 3 dagi Uki militant singna landar kibaduna maram oiraga ngasidi maikai kyada free movement leiche tathok chasing yadan leire masigum tanza sida state sida free movement lehandiu haina Kashmir dagi Manipur fawba cycle thogna takadoriba ingtapagi aujal puba Malem thongangi khongchatsi lamdam sigi mipung kudim anga thongna hapiba thawatpiba mathau tai hainasu khongtoraki video si pagdala so kilang kibawa suma pigani channel si dong si video share amadi subscribe ko video mo hanya ita thar ko khongchari amadi makata man di sebata de